सोशल मीडिया साइट ओरिबा फेसबुक दा कोरोंगानबा खुमना थगलकपा वाफम खरा म्यामना थमजगे आइगी थौनासे अखोय मैतै मसासिंगना सोशल मीडिया दा हुन्नरिबा लाउनरिबा खन्नरिबा सिंगसि उरुबदा अमुक अमुक निंगहनै येकनाबा थेंनाबदी अराइबने हबा वाफम फुंदोरकली ngasi numida waram phong khiba tuan tuan manipuri si phong sing amasum thokhiba thawdo wathok sing dagi maroi bi I pau sing myam na thamjagi an bada panam pau si dagi loksaraga kungo humdoi suba the great June uprising unity day gi thoram pangdokre India lengana manipur mase tara thugai na bo hotna raglabadi hena kanba June taragani pan amagi damak myam na sem sa aduna lai Jaisandra konthokjam amaromdana marebak maprup kanana ba tholakpa sing aina yadi hairabadi netaji bagat singara karigi lai katlukhini dandolwa The Great June Uprising and Unity Day gi thoram pangthoktuna athaubi tarakani pani khubam da lai katuna miyam na ikai khumna botkre irang loisingni haikiba Union Home Minister na ngangthokibu wapngau India lengak na Manipur mase tana thugwai na bo hotna raglabadi hena kanba June taragani pan amagi damak miyam na sem saduna lai yekna ba thengnana ba aikhoi amato oina lepminna ba mathau tari haina June taragani pan observation committee gi chairman oiriba UCM gi president Jaisandra konthokjam na phongtokre wapham asi UCM amadi amuko na khusamna duna June taragani pan observation committee na sinduna kekrupat leiba athaubi singi yata phamda miyamna laikatuna ngasi pangthokiba kungu humdoi suba the great June uprising and unity day gi thoram saruk yaraduna makna paumi sing da phongtokibani Jaisandra konthokjam hai India lengak amadi NSN IM ani ki marakta Bangkok ta hokiba kumja English ngani ga amagi June taraga marida sadakiba 6 fair agreement da without territorial limit ki wapam yorakpadigi miyamgi ihu lakhi Manipur apun bigi saktam kaidana bohona bada athaubi taraga nipana thawana ponta pi hibne asigumba apun bigi saktam kaidana bohona kiba numit asibu ngasi phawba leptana lamdam sigi miyamna ningsing dunu lakhi ngasi su karigumba India lengak na Manipur mase tana thugai na bohona raglabadi hena June taraga nipan amagi damak miyam na sem sadun lai Manipur thugai na bohona raglabadi miyam na pre-merger status talagloi su haini laite mangna makha taraduna yellow missing leading da Manipur foreigner na kutlingba lengak sem yaroi ground rule thugai duna Manipur gi ingsik pa amari tangduloi taba phibam thugai rakliba koki militant singi sanhariba suosi India lengak na lakthokadabani Manipur gi ngangkhoi amadi miyam gi ngaknaba tholakliba khulngak bising phabagi thabak asi khudakta lepkadabani mikhal matungna Manipur gi irang loisingani haina Union Home Minister na phongdokhibu wapungau Manipur apun bigi saktam na singnarakpa kanamatagi Maru hundri narakor theorisingna yellow mimitei furupki atamna sa tharakliba lanasi aikhoi amato oina lepminaduna yeknaba sing thengnaminaba mathau tareki amaromda thauramadu saruk yaraduna observation committee gi vice chairman su oriba amuko gi president phairoizam nandoluwang na phongdokhibata Myanmar gi sanglakpa mitop sing tantokho popi thaba thingsi haiba yellow mitei singi wapham singa sisu India lengana tasinada bugum lairi India lengana lanmi kya thajilaglaba su wapham singa si tadriba phawba positive response laigani thajde India lengana matau tawdabadigi mareba mafuru kannana lamdam sigi miyamna khutta khulai pairakhibani masi aini yade hairabadi mareba kannana bathulakiba netaji amadi bagat singara karigi laikatlukhini khutta khulai bu pairabadi aini yade lale haibud Indian Manipur da sijinabi yaroi mareba mafrup ngaknaba khutta khulai pairakhiba sigi maram hana khangba sangi Manipur da thokliba lan si ethnic class nati Myanmar gi sanglakpa mitop ki khut yauna external aggression ni haibu India lengak na khangpam thui asum aranda yumpham oiduna lanasi loisinna bohona banatana India na Manipur gi lanasi mayai sabukta lapsinduna hekta thamna bohona bada positive response lakani thajade ki ngasayuk pung taruk tagi yakai role saktuna lining laisol chathaduna general salute pidura pangthokiba thawramaduda lamdamasigi loop amadi SO singi mihut sing yauna tuan ba furuki miyoi kyasu saruk yaki atopa pawmadana numit humni gi manungda irang asigi asengba report thaduna center da khangalu imagi maira
Laingakpasingna Delhi Fammunaba Toklo, Manipur Sakliba Mayasi Hana Mutana Bohono, Numit Humnigi Manung Miyam Iho Lakting Irangasi, a single report Taduna Center the Kangalu, Namloidaba Oiragana Langakpasing Pam Tadu, Set Minister hingnab Honaba the Miyam sibadi yaroi and Imagi Mairagi convener, Tia Sujatana Fundokre. Manipur Press Captain Asi Paumising Unabama the Tia Sujatana Fundokibeda, Zeri the Minister Satpangamdriba, si Assam Rifles na Sopar Piraktrabra. Laingak singna kari lalure makoina lalubagi damak misa miyamna asi ana mayuknabadi yaroi Manipur gi oiriba phibam masida miyam awaba khangba yaba khangduna laklabani irang asina horakpadigi hauna chief minister na kari lalubagi damak center na tumina leiribano haibu wahang kya hangdun lakli chief minister hingnab honabada miyam sibadi yaroi ki mangna makha taraduna Laingak na topam topam mathau tawdabadagi lairik laisu tamduna laigidaba naha kya ireibak iramdam ngakpa tholakibani makhoi mathakta center na tawning ba tawduna phaba punba satharakpada laingak na thingba ngamgadoribra irang asigi asengba data amadi report athubada center numit humni gi manungda laingak na thaduna khangangadabani ngamloidaba oirabadi laingak pa yauriba makhoi nifuga manga fam thadokadabani misa miyam phawba Lamdam Masiki Oidi Fiba Masik Kanglaba Pawa, Langak Pasing Karigi Kangdribano, Delhi the Makoi Masel Pamunaba Toklo, Manipura Maisak Libasi, Hana Mutalo, Set Minister na Home Piraga, Karima the Tobangam Dribasi Karimaram Gino, Lamdam Siki Imasing Atubada Leba Sigi Union Home Minister Unanaba Honaragani. Langak Pasing Kanana Bohona with the Lamdam Siki Tungi Mirol Awaba Mayuk Nahalabadi. Imasing na kaktumina yengduna lairoi asyang basum report thaduna center khangadabani status ta ihenma security force thajilaktanaba lengang na thabak packet kadabani haikhen su pausida su palakli atopa formuna ziribam gi miyam bu lengang na tokhaiba mi yeng bagum tawre Zaribam na thokiba irang na maram oiraga lanjena badagi Borobekra police station da lanjena dunu lairiba miyoi singna makoiba Manipur lengang na tokhaiba mi yeng amada yeng bagum tawre haina penda pa phongdorakli Relief camp madura sangja pam lauriba singi maikaidigi phongdorakpada Zaribam gi irang asi lakshinana Impal dagi lakiba masing yamlaba commando personnel kya laklabasu irang lakshin mangamdre ngasi phawba mafam asida Manipur lengang na ahen state forcing tharaktaba amadi Yengsindana Tamba Cinema Mamagi Miyam Bukari Oina Uribano Habigi Wang Lakli. Cookie sing the Mai Tabi Kraba Mita Yung Chaos Langana Sabiduna Masagi Yum the Hanjin Hangani Haina Tazaba Pikrabasunga Sipawa Tabak to Ontokri. Atubumatamda Langana Miyam the Pikiba Tazaba Singa do Tabak to Ontoktuna Hangi Punchi the Hanjin Hanbiu Haina Pungning Singshilakli. Amaramda Maisa Kraba Saduna Security Matik sana thamduna hanagi mafamda mahuksagum lehengani haikiba Manipur laingak ta thamlamba thajabadu lainga asina satharakliba thawong sina kaihel le haina Borobekra police station saidangdu leiriba lamtai khunogi yumai thadokpikraba khunja ennabana pianaba wapham thamlakli mana makha taraduna Ziribam district ki Borobekra subdivision ki police station sangjafam lauduna leirakliba si thakhaya mehel pharakli ngasi phawba lenga ki maikaidigi mateng amata phangma leitri masigi mathakta yum thadoktuna mafam asida leiriba nupi angang singi phibam amadi ahin kaya ahal oiraba singna tumdana ningamdana kaptana leiriba singasi kanamatana su hana yengsin bidre masimak yamna pendi police station asigi berenda dani miyamna tumduna leiriba si nong surakpada mafam asida leiriba miyam tumpham leiti haiba wapham su thamnakli mafam asida leiriba miyam anaba kya yarakli adubu Zaribam na thokpa ngamdana leiri Langana state security mayam tharakli harabasu yarokthabadagi mafam asida leiriba miyamna ngaiduna leiribani hauzik phawba matik sab state security force tharaktaba haibisi mafam asida leiriba miyam sikro haibaga samane lamdam asigi leiriba CSO amade miyamna su awaba mayongnariba mafam asigi miyamda mateng pangbiu haiba wapham thamlakli hainsu paushta pali atopa pawmana ngasigi mirolna Manipur kalhausi Maesor Manipur gingam kai kaibi yaroi haiduna thawaina pontha pihiba athaubisingi thaunabu ningsingduna ngasigi mirolna Manipur kalhausi haina RPA athawaligi national secretary Maesor Tharauzana phungdorakli kunsuba the great June uprising unity day mari leinana Maesor Tharauzana sinduna Delhi gi Sastri Bawon Labor Social Justice and Empowerment Ministry Office the Pangtokiva Thauramamaga mari leinana waphamasi mahna haibani RPA Athawaligi National Secretary Maesor Thanauzamna Lusingduna Atai party ki member Kyana Sarugyaduna Pangthokiba aduga mari leinana magna makha taraduna hai
Adungai kumza English nganiga amada Manipur gi ngamkai kaibi yaroi haina Manipur miyamna haurakhiba ihauda thawai thakraba thauba taragani pangi thauna adunga sigi mirolna matau tamba oire Manipur ngasi yauna mai sakliba sida lamdam sigi miyam maru oina miyam gi thabak tawgon haina tholakliba khudimangna amato oina leminaduna Manipur kanna bo hona si haina makna makha takhi atopa paw amadana oil tanker amadi LPG driver sing steering thadokpagi khongjang sangsingkhre National Highway Kuntraga Taret Impal Ziri Lambi da Satliba Oil Tanker Amadi LPG Driver Singna Steering Thadokpagi Khongjang Sangsingkhre Steering Thadokpagi Khongjang Sangsinbagi Warep Asi Lambi Asida Oil Tanker Amadi LPG Gari Thauriba Driver Singgoeba Mipham Ama Ziribamgi Sorok Atingbi Khunauda Pangthoklaba Matung Laukibani Mipham Loiraba Matung Driver Amana Phongdorakpada Lambi paring asida khulai paiba miyoisingna driver singda atat akham laitana nongmai kapsinduna landaba kya laikre sei sigi April 12 dasu lambi asida gari thauriba driver singna thengnariba khodong sadaba sing asi koknaba lengakna lambi asida security masing hengatpa ROP matik sana piwa haina ayiba sirol piduna thajaba pirakhi adobu security matik sana pidabana ngarang maksu squad yauna satpa lambida kuki nupi kullomna Tadbung area lambi thatuna gari satpa thingbadagi truck sa marom ziribam tamna halaki lambi da ayat apan pirakpa matamna central force amadi state force na power siznaduna satan mangamdi haina pian ba wapham phongduraki koki women's union ga lenga ka athubada yanaduna yanasi sirol tholaktriba phawba amadi lambi da ROP matik sana thamdriba phawba oil tanker amadi LPG driver singna steering thadokpagi khongjang handokloi haiba wapham su driver singna thamrakli Nakalamoromda, Impal Ziri Lambi the Panduna Lerama Tungan ba Posei Puba Mal Gari Kya Security Akan Section Torangaloina, steering Tadokpi Kongzangasi, Lakfokringa Mangonana, Impal Tamnangasi Ayu Polakrabane. Panmaya with the houses of Ziribam, no Magi Sang the Bayadra Basana Tanavagi Polam Sing Puba Truck Yauna, LPG, bullet tanker Amadi, oil tanker, Saniga Yankairom Panduna Lady Hena, Pau Shnapali. Makasa Tarapoina, Kanglai Paki Mairagi editorial Miam the Lushila Miam Tamzagi. India Lengana Manipur Minister Bukari Sulaitana Kale Habadu Taklibra. Ngaranungtin Union Home Minister Amit San Sielo Duna House Manipur Oriba Piva Misiki Matang review meeting ama Pangto Kibasi Maram Sai Happy. Review meeting a sip Pangto Pagitamakadi, but Lenga Putakata Pontuni. Adobo, Koidigi Luriba meeting Habidi, Manipur Sayam Hena Satragliba Kang Anigoeba, Satirab Lana Sigimatanga, Kanakiba Dudi, Lana Sigimaram the Mamutana Kanglava, Adugi Sumatakta, Manipurgis Minister when a Taupuri CMN Birenbu, Yahon Kidava Habis, India Legana, Manipurgis Minister N Birenbu, Kari Sulaitana Kanmani Haina, Takpada, Toin Lalo Drahanakali. Yamna Nuaitribri, Manipur Tukliba Satira Bakanglu Anigi Lana Lushindanavi Matanga, Bharat ki Prime Minister Narendra Modina, Sahi Amahelava Power the Kariguma Wahi Amata Kang Toktana Lerakribne, Lonana, Lana Lushinabaga Madi Lana, Manipur Minister N. Beren, Waris Hanabagi Matamsu, Sumpi Pidana Lakibne. Sera Sida, Taraganipan Sub Lok Sabha Mikal Lakshin Kibagaloina, Union Home Minister Amit San Mikal Gipalak Tolaba Matunda, Manipur Toklibu Lana Solution and Abuhona Ganaki, Masigi Matakta, Lok Sabha election Gipalak Tokuna BJP na single largest party oina, Mai Paulak Vadagi, BJP ga Satminariba at a political party Singapuna Lengak Siemduna, Prime Minister Narendra Modi Bu Amukhana, Prime Minister Oina Wasak Heklau Kibaga, RSS ki Sip Mohan Bagabat Nasu Ahan Bada Manipur Tukliba Kanglup Anigi Lana Solution of Honagani Hana Lautoki Belekre. Asumna Manipur Tukliba Lana Solution of Honabigi Matanga, Barat Langaki Lusing Bashingna, Yamna Kupna Wakana Nagadaba Madi, Tanagadaba Mio Adudi, Manipurgi Sit Minister N. Bireni, BJP ki Sit Minister Oiduna Manipurgi Langak Sessan Tauduna Lady Sit Minister N. Biren, Barat ki Prime Minister Sahi Amahela Bapauba, Warish Habiki Matampi than Lakpa. CM Biren su Delhi de Satuna PM Hudi Unaduna, Waris Habang Ambaki Tonasu Litaba, Asina Manipur si Kangkong Sabi State Ama Oidun Lerakibini. Adubu Tang Labus Tang Narang Union Home Minister Amit San Sielo to Manipur Tokli Lan Lushina Vigi Awa Awang Taki Mi Pampang Tokiba Dudadi, Sit Minister N. Biren Busung Soi Soidana, Yahunduna, Wakana Pantopani, Maku Wakanabada Yahon Kidabasi, Manipur Miyamgi, Tamoy Sok Pahibaway. Loinana Barat Legana Manipur Bu Asuki Matik Hantana Kanbatanatana, Sit Minister N. Beren Busu Hantana Kali Haibu Tapani,
तसेंगबमक्ति मणिपुर थोकलिब सही अमा हेलक्लब कांगलुप अनिगी लान असगी मतंगना पांगथोकिबा मिफम अदुदा मणिपुर की चीफ सेक्रेटरी डीजीपी अमदी सिक्योरिटी एडवाइजर न सिंगबदी सरुक याहली हारिबा मियोई सिंग असि मणिपुर लेगा की मखादा लेबा ngakतनि अदुगा मियोई सिंग असिना मणिपुर की मरमदा खंगबदगी मणिपुर की चीफ मिनिस्टर एन बिरेन मा सामंगने हेना खंगफम थुइ लोइना माकना चीफ मिनिस्टर ओइना मणिपुर की लेगा शासन की थबक तौरकलिबा असि हंदगी ताम असिगा अनिरक सुबनि मधुना मणिपुर थोकलिब कांगलुप अनिगी लान असिगी हौरकफम करीदगिनो लान असि मतौ करमना लोइसिनगनी प्रोक्सी वार अमदि जियोपॉलिटिक्स की थबकना कनाना पाइखटली हाइबदुसु सीएम बिरेन मसाना मुन्ना खंगलमगनी मधुना मणिपुर थोकलिब लान असिगी मरमदा ममुताना खंगलिबा उरिबा मणिपुर की चीफ मिनिस्टर अमा इसाउ चाउना लेना माकपो मिफम अदुदा यहोनखिदबा सिदि मणिपुर लेंगा ममिंगतेगी ओइना थंबद नतना मणिपुर की चीफ मिनिस्टर सु ममिंगतेगी ओइना थंबनी हाइबदु यामना सेंगना ताकले हाबिये मधुना भारत लेंगाना थांसिलक्लिबा खोंथांग अमसु मणिपुर की चीफ मिनिस्टर येंगलिबा मियंग असि सीएम बिरेन मसाना मुन्ना खंथरगा मणिपुर कन्ननबा लौफम थोप थौदांग अदो चीफ मिनिस्टर अमा ओइना मैतै लैमगी मपारी अमा ओइना लौफम थोए हाबा कंगलैपाकी मैरागी एडिटोरियल म्याम स्पेशल कंटेंट मोइना म्यामदा मखाताना थमजरी अतोप पावमना कुकी खुलाई पाइबसिंग फजलुब मितै मचा अमा कुनगनिथोई सुबा असम राइफल्स न कन्म ngamkhre साइकिल सब डिवीजन की मनुंग चनबा उथांगलोक विलेज कुकी विलेज वॉलंटियर सिंग फजिंदुन थमलुबा मितै नुपा अमा कुनगनिथोई सुबा असम राइफल्स न कन्म ngamkhre हाइदि नुपा असि इमुंग मनुंग तेक्ते कायदन सिनखरे हाइदि कुनगनिथोई सुबा असम राइफल्स न कन्म ngamlakhraba मियोय दुगी ममिंग मांगलेम्बा सै निफुगा मंगा आपोप लेखिदरबा धनंजय इम्फाल ईस्ट डिस्ट्रिक्ट की मनुंग चनबा दोलाई थाबिदगिन हाइदि पाउसना हाय कुनगनिथोई सुबा असम राइफल्स न ngarang नुमिदांग पुंग निपालम ताबदा मितै नुपा अमा उथांगखोंग विलेज कुकी विलेज वॉलंटियर सिंग फादुन लैरे हेबा पाउ फंखि पाउ दुगी मतुंगिना कुनगनिथोई सुबा एआर की पर्सनल सिंग मरी लेनबा सीएसओ सिंग पाउ फाउनदुना मियोयदु थीनबा थबक पैखत पाउखि साइकिल सीओबी की कमांडर साइकिल कुकी इन की माइकेदिगी मितै अमा मखोई ऑफिस त पुरकले हाइना पाउ पिरकपदिगी खुदकता संगशिलगा नुपादु कन्म ngamkhibin हाइ नुपादु मसा एबनॉर्मल ओइबा मौंग लेरम थेंगखि तुंगदा नुपादु साइकिल सीओबी द पुरकलबा मतुंगदा सगोलमांग पुलिस स्टेशन अमुक पुरक्तुना इमुंग मनुंगदा सिन्नबा ngamखि हाइना पाउ सिन हाइदि अदो हौजि कुइनदि म्याम पाउ मतंग सलु सिनजरगे मसे म्याम पुना नो अपडेट ngamiनसि।